Hello everyone, good morning. Koi Homi Federation Outlet Paxi Manipur sin amdana makoi thugai na bohona jari and oiroi paroi ko bro miras kori mayum na thamne wafam da soi am ta yaw di na loje 18th century da Manipur lakhiba Muslim na makhoi gi puari moirang kanglirol lagi hawi hairakpa laibak tibani Oza sana zawba nauriya na iramba Manipur past and present gi volume mari da pangal singi puari di moirang kanglirol lagi hawina moirang kanglirol da huiro isai sakebo hirem ngasi khoi pangal singna khwaidagi liba pangal gi sagai ni hariba ngasi pangal huirem haidana leireba imung mayam se makhoi si indigenous ni natraga natte haibasida karama phirek no lobi gadori basi Mira Saha Korina haibada Oza Nauriya Sana Zawbane iba Manipur past and present volume 4 da paliba the Maitai Pangal haiba article asi Oza Nauriya Sana Zawbana iba natte E Rahman kauba Muslim amane ibani Oza Nauriya Sana Zawbabu lana uhanna bahotna bani Nashi dagi chahi kharagi mamangda Kuki Singna Manipur gi puari bu semdok sadoktuna Kuki Singi oiba puari ama semgatna bahotna ki Masika sap mana ba mawngda Muslim Singna amuk Manipur gi puari semdokna bahotna leba karigino Lamdam asida ingna chingna khundage khallabadi lamdam asigi puari bu hana ikai khumnagadabani Manipur gi puari bu semdok sadokpada nokna tariba lamdam asigi akhang ahi lusingba leibak ningba sing adu maitai mutna bahotnabada thaudang yarabani haibasi yamna mayek sengle Nti koi iramdam gi da koi gi pangal sin kari puare semjan ban natraga Manipur gi lamda natraga Manipur gi ngamkhai da natraga Manipur gi Imphal area da natraga Imphal Valley area natraga hills area da Chingi area da karamba yaw khage be koina puare semjan ba natraga koina separate anaka koina hai ki ba karamba mafam lai ge ba Homi Federation noi thabuk si lai trabra ta sengna nakhoi si Manipur si namdana thogai da ba ya de na dum nakhoi gi pandam oidori brasina natraga na koi gi nakhoi gi kai idea no natraga nakhoi gi ahoi kai kana bano iramdam da leiba nuksi sana leiminai ba jati khuding maksida amada makuk amada makak Manipur gi me khoi gi handa ki lan ji su Homi Federation nakhoi gi mayam ma wari lei khoi gi KKL gi lei metelifun gi lei maram di masida indigenous ni natte na nakhoi na kuki singda hairoba da gi khoi gi mamangi da khoi gi noi Homi Federation gi na president lo veriba Mr. Jadumani sisina khoi gi mamangi pangal ga metai ga thokpa lan ji su mana pangan sing sibo kedoba gi am tathi toiba ngang ba khotba da gi lan da thoiba me thar gi me hum da thoiba lan da su mana yamna involve to haiba gi mayam allegation lei masi akhoi di ngangje ta bani ado iramdam sin ing khar ga lore haukhibadi haukre pass is pass an sum lai jabani ado iramdam sida akhoi gi ngarak laite akhoi gi maitai da gi sumba maitai sirinau da gi sumba ngam ko scholar sing to adai doctorate sing oja sing sida su dum thin ba lepta ba makhoi na sumba harak ko su subja yaro na khoi khak na haibana sumboi dori raba phare ba na khoi sumboi radi TV discussion lam silo all koi kangla do igera kangjai bung do igera dai natraga na koi gi any leriba state ki news channel sing sida natraga na hwa leriba sidam da dong phaminaro Mr. Yadumani natraga na koi gi any mute silaga mathabiro aduga hairiba oja sing laigum labai koi gi oja dana be laisram gum oja sanatam gum oja rajendra gumba dagi oja jalan gumba oja khaidem mani gumba Sugum mayam very kind of person lady by quick idea of Manipur integrity Kaibiar in Lajeriba. Sumba Hal mayam was Amayam Sigamtam Pamina or you shar over. So I'm knowing that Tanta Hui whom bow and a comb was Lepirova. Ram the Moina Kong I do quick get over the table. The broke Miras Korimayum Nangi to shoe. Mana Matanta Magi Facebook account at the bow Kong on a table. Miyam lebang miyam gi saknai ra bakya gi mamang da haibane ba just ai masigi kai du pazadri but to butobo huirem sagai si leibane ma du chumme na logje ba du la laga tin nang na du gi du mayam do amtang invite to biyo ba na khoi ga famina si adu gi db discussion to si kain na khoi gi se khoi Manipur si thu thoi wirang si kan divert to na ba na khona du ya roi khoi loi ba si khoi loi ure ba
ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯃꯤ ꯐꯦꯗꯔꯦꯁꯟ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯝꯕꯔ 1ꯗ ꯅꯔꯝꯗꯝ ꯅꯨꯡꯁꯤꯔꯒꯗꯤ ꯅꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯁꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯃꯅꯤꯄꯨꯔ ꯂꯣꯡ ꯂꯥꯏꯐ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯩꯌꯨ. ꯅꯠꯇ꯭ꯔꯒꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯂꯩꯃꯤꯟꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯣꯡꯃꯅ ꯀꯨꯀꯤꯒ ꯈꯠꯅꯕ, ꯅꯣꯡꯃꯅ ꯄꯥꯡꯒꯟꯒ ꯈꯠꯅꯕ, ꯅꯣꯡꯃꯅ ꯅꯥꯒꯥꯒ ꯈꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔꯤ ꯃꯨꯠꯈ꯭ꯔꯅꯤ. ꯃꯩꯇꯩ ꯍꯥꯏꯔꯣꯏꯀꯣ, ꯃꯅꯤꯄꯨꯔꯤ ꯃꯨꯠꯈ꯭ꯔꯗꯕꯅꯤ ꯅꯣꯡꯃ. ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤ ꯐꯦꯗꯔꯦꯁꯟꯅ ꯀꯥꯎꯕꯤꯒꯅꯨ. ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯁꯨ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯪꯗꯤ ꯇꯥꯕꯤꯔꯛꯑꯣ. ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯁꯦ ꯏꯔꯝꯗꯝꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ.